ngasi nungdaram phong ki tuan tuan ba se phong sing digi maru eba pausing khonga charaga mem da share tawjage anmada state na numit 10 gi manungda high court ta appeal chatpiu lup sing haukiba sahi english singani ga taraga nipan gi jun taraga mapan amadi kunda autonomous district council ADC Sandel gi chairman oiramba lukhojai jaugi lamphel da leiba official VIP quarter dagi yamna ba lupa crore kun ga tare henbagi heroin number 4 amadi WY tablet na singbada phaba main accused oikiba lukhojai jaubo special court NDNPS na mara laite haina thadokhiba miyamna sauna singnei state sarkar na numit 10 gi manungda high court appeal chatpiu haina lamdam masida lairiba tuan ba nupi singi oiba Love All Manipur Women Social Reformation and Development Samas Nupi Samas Tami Singmi Amkil ANEUL Isal Ikal Nimpal NLANL Thawbal Ima WASDEB Gilusingbi Ima Singna Puna Saruk Yaduna Manipur Press Club Tangasi Pangtokiba Paumi Singa Unaba Mada Fongdokre Paugi mifamaduda masin chatpi ima amana haikibada case asigi investigating officer hanjin sindokpa drug phabra asobo thodang lokhiba narcotic affairs of border gi additional superintendent of police pu maram sadana transfer tawba NDNPS ki just toin sindokpa matamadugi Imphal West ki SP oram amadi senior advocate amagana case asigi charge sheet semdoknaba honakhiba laiba wathok oirakiba amadi Fagat kiba drug adugi sample napki Barakhandagi mangkibagi wathok kya sina case asi asumba oil phangani haibisi miyamna thajaba watuna lakhibani mana makha taribri singnaba kya leiraba case asi hokiba December tang taraga terete special court NDNPS Manipur gi order amana lukhojai jau yauna miyoi tarit mara laite haina thadokraga lukhojai jaugi driver oiba miyoi ama loinana sei 18 nangai riba nupa masa anibu mara laide haina conviction tahanba asidi thingel da tainaba ngamdraga nasikhong da tainabani haina lawi hangba yariba wahangdi aduk yamlaba lupa crore kunga taret ki drug singadu mara leire haiduna convict taraba miyoi ani adugini haibada miyamna thajagadra masagi official quarter dagi phagat kiba drug bu masagi natti haibada state government asina proof tawba ngamdribasi investigation amadi prosecution da asoiba leite haina logudoribra Laingang na war on drug lautholaga drug phabasing media da toina utpa adubu sairak pibidi ngamdaba asidi lengaki asauba asoibani haidi ex ADC chairman gi drug case asigi supervision officer thonaujam brinda MPS na drug sing asi phagalobagi phangkiba chief minister gallantry medal handokiba asi tarain lobongamloi gallantry handokiba asigi nungda wantok yamna leiramgani haidi Ima Lup Singh amadi civil society organization kiyana sai kiyadagi lauduna lakpa mayai kawa chinjak lalonba thingu amasum mayai kawa chinjak tagi Manipur khunai kallu haiba miyamgi kholaw adu ngasidi utta gi haibaga manare case asigi matangda miyamna chamamnariba asi koknaba numit 10 gi manungda high court appeal chatpiduna nauna thijinhanbiu amadi wayel sathanbiu miyamgi ihul khangna lenga asina thabak paikhatbiu maduna trabadi lebaki akanbe ihau lakpa yai hakian spausin makatana fungdorakli makha satharak poina to patin ma paw amana border hangmugi matangda Yanggol da lebak ani gi meeting pangthoktuna khanagani MP Ranjan mathang sei English singini ga kunga mathogi January 3 ta Indo Myanmar border sil tawduna lairibasi hangdokna bagi matangda Yanggol da lebak ani gi oiba meeting pangthoktuna khanagani haina Lok Sabha gi MP RK Ranjana fungdokre Wafamasi MPR ke Ranjan Singhana More da laktuna Indo Myanmar border lairiba More gi praja sing COVID-19 maram oiduna border thingjilakpadagi awaba phibam da lairiba si haktengna yengsinki loinana ngasi More da lairiba community leaders sing traders sing yauna Maitei Council More gi conference hall border trade chamber of commerce More sinduna post COVID-19 trust border trade ki matangda pangthokpa seminar wangang laduna phungdokhibani hainasu makhatari makasa tharak poina ngasi gi COVID-19 update miyoi kuntraga mathoi khak positive oire miyoi amata senkidrei saliba pung kunga mari asida Manipur miyoi kuntraga mathoi khak COVID-19 positive oiba thengnakhre miyoi khumdraga mari na laisat asidagi phaduna research tawkhre laisat asina miyoi ama phawba senkidrei health department gi additional director su oriba department asigi wangang loi Dr. Khoirom Sasikumar mangang na thadorakpa sirol amana hai
ngasi dongna positive oikiba miyoi kuntraga mathu esigi manungna miyoi amadi Central Armed Police Force tagini makoi punamak travel history leitaba miyoi ngaktani hairi nauna positive oiraglabasing asi tharag state asida COVID-19 ga apunba confirm case lising kungani panga subnagi hompu sukhrei haujuk phawbada laisat asidagi phakiba migi masing lising kunga taruka samriga homdraga nipan sukhrei hauji active case ta lising ama saniga kuntraga marida lairi laisat asina laikhitaba migi masingna sahumga nifuga nipan lairi haujuk phawbada laisat asidagi phakibi sangsada maudraga mariga point kuntraga taruk oiri ngasi nauna positive oikiba miyoi singasi Impal West dagi miyoi mari Impal East dagi miyoi kunga humdoi Bisnupur dagi miyoi ama Kaksing dagi ama Sisipur dagi amani Sirol asina makhatana hai haukiba December taraga tareta Delhi dagi Impal pairakiba Indigo flight number 6E251 gi seat number 28 29 30 31 da phamkiba singna langaki Kamal COVID control room number 18003453 natraga mari lainaba district surveillance officer GSO da athubada pau khorakadabani hari amaramda laisat asiga mari lainana miyamna mental health bayingi tananabagi damak Manipur mental health helpline number 104 da call torakpa yagani hari adumainamak ayuk pung 8 dagi numidang pung 8 phawpa hangduna thamgani hari anesu pawsna makhatana phungdorakli atopa yamna nuwaita pawamana Dirajit wheelchair mating pangkhre hauji kidney dialysis tawduna leiba langthawal gi pawmi Dirajit akoijamda outstanding youth club awardee thongju Impal East na wheelchair piduna mating pangkhre Dirajit akoijamda wheelchair khusina bagalonena loop asigi secretary Kharibam Tandra Prakash na hai loop asina pangthorak patuan tuan pa thabak thoram singi manungsana RBY gi makhara ngasigi wheelchair asi pibani Dirajit akoijam hanadi pawmi oiduna miyamgi thawal tawbiramani adubo haujikti kidney dialysis tawduna awa saitheng khangduna leire Dirajit akoijam haujik Manipur miyamgi mateng yamna mathau taba oiri maramaduna miyamna su mateng pangbiyu haina appeal tawki haina pawsina makhatana su phongdorakli loislak poina to pawamna mauna ama thari yanduna siramle mapuroiba lakhatkrei ngase yo angan bada mauna ama thari yanduna siramle press na phangwa pawda thaudo asin Lamphel police station gi manung sanba tera sadokpam lerakta thokibani thaudo asida laikhidrabi nupi adu laisram ongbi isal sei kungatret mapuroiba laisram Ramuni Elias Muni kawi mha ngasi ayu angan mada yumgi mamangda hauba haino pambi amara thari yanduna siraga leramba tengnarakibani thaudo thokpamna Lamphel police ki team ama laktuna yengsilaba matung laikhidrabi mauna adugi mapuroiba wang pohongi damak pukre hari asiba haksang rim smoke ta thamkre laikhidrabi nupi asi apang thabak suduna imung puduna leibani maki nupa asi nisa saba oibana ngahak leitna khatna sainabagi thawdoksu thoi hairi makhoi anigi masa ani leire hainasu pawsna makhatana phongdorok den thank you